ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯊꯨꯝ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯃꯜ ꯋꯥꯡꯅ ꯊꯨꯝ ꯂꯩꯅꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ Manipuri thum phanglaroi haiduna mioi kayana mipainabadagi thum kejida lupa yankhaidagina chama faubada piduna leinakre thum leinanaba honabada mioi kaya awaba mayoknakre hidamasigi matangda paudam ama ngasi ayuktagi hauna imphal yauna tongan ba Manipur gi district kya thum phangnadabagi awaba ma mayoknare haina miyamna pawma sanduraki basi ISTV news na hoji faubada mari leinaba bazar da dukan phamli ba mioi singda hangbadadi hoji faubagi oina bazar da thum tangbagi wafam laite tongan ba local singda dukan phamli ba mioi singna thum phangnatre haina sandurakpati sigumlaba miyamda thum phangnadabagi awaba mayoknagadra haina chingnabadagi bazar da fauba mioi kyana thum leiba laknaki haina akhoi ISTV news na hoji koina chaluba batumda thengnarakpa report ta phangakle adungoinamak miyamna asigumlaba thum phangnadabagi awaba mamayoknare haina sandurakliba paw asi bazar da achauba karbar tawriba mioi sinati aranba wafamni asigumasi thajabigino haiba wafam sing thamlakle aman henta thum phangaroi na mayamna gi nate madudi mapandagi lakpa tongane maduda thum watpa nateba state Bihar dara UP dara karai da roma thum akogi expiry date ki thum phajabaduna madu phabadagi mi se thum phare haidana natraga loire haidana haibagi tonga duda akoi Manipuri ore mi akoi Manipur da hana su watpa leitabni ujisu leite. There is no need to get panic buying for salt. You will have abundant salt in Manipur. There is no shortage of salt in Manipur. Please do believe the society, do believe our comments. Amaromdana Manipur Police Department su miyamna asigumba aranba paw sandurakliba se thingnanabagi damakta bazarda yamna kanna akanba mongda miyamda bap tahanba amadi miyamda publicity fawba chatuna khanganbagi thabak yamna kanna chatari angaba tangba kotba amata lairoi akoi thomma do phangani akoi gi thomma aduki matik lairi sahi mari manga sa arana godo ado thomba idul lairi thom phangani mayam yum da hanbiro aduga isa gi thabak chatiro mayamna hari bakoliba satolu do tongani mayam phajabigeno do thum yam paidal lairi mayam paito wa lairi thumbi damata Kurai wangkhai amadi tongan ba Imphal city gi akoibada lairiba kaithel singda hojik thumgi mamal asi lupa yangkhai dagina lupa chama phawa kg da pinare haiba wafam sing ISTV news da phongdorakli Bihar gumba UP gumba da thum tange aduga Dimapur da su phangdre haiba pawa matai ada koi nungsa thina dana koi sum chinnarak paduni aduga thumse kusem gi oiribra company gi oiribra atopa paw amai phangdana koi hakta thumji tangam bai wane hujikchi koi sida yole si chamagi ahum kana gumba ngang na ba phabana mari adumaina koi lupa tare twi thumche sumaina yole cameraman Gagan Sharma loina na paudam jari Sunil Kumar ISTV news Imphal Amaromda Consumer Affairs Food and Public Distribution gi Minister M Okendro na phongdorakpada Manipur da thumgi awatpa leite lana paw sandoliba asida miyamna thajabiganu MRP gi mamalda pot lebiu MRP gi mamaldagi hena pot yolamba amadi pot leiramba musing an yoiba jerak phangani haina phongdorakli Bihar da kg da cham yang ke chani pir panic se ngrang na thui Bihar da mase Bihar gi district tangkhai ma da mase ge chenaba tobo mayam ma lei madupuna makto sarkar na laksinduna masumyam gyan tamine duna tokre duna mase business community na sanari bra kana na sanari bano kai government na chapchaba thidokani duga kana gumba mase MRP rate gi hena yolamba taragadi ain ge bacharak pigani loina na MRP gi mamandagi hena leiri ba kangbu da su consumer sing da su hai ba same charak to koi phangani tha magi mi mana chaga da ba masing dagi hena ngasi mak khoi tajabada Afam kaya da bora da loba bandal da loba kaya koi tajai masi tobiganu masina unnecessary natural scarcity thokna ba state da machak wegani adana department sina leiriba district administration ga tana jaraga sidana tana koi hoje thubu matam da DGP ma sum district SP sing da su pau pire haraga masi prachar ma sandoi bese kokna ba honari loina miyamna masigumlaba aranba prasa sida thajabiganu Amaromda ISTV news na tongan ba Manipur gi district singda leiriba ekogi pawmi singe report matung ina thumgi mamal asi Imphal da wangkhalapodagi district sing asida su thumgi mamal wangkhatna bagaloinana thum leina ba honabada miyamna awaba amo oinari haina khangalakli pawi marathana teba break amata break matung da taram uchari
MPP ki Vice President Hauwiza Manisana bu hati thawong asi Trinamool Congress Manipur Legislature na condemn tawi haina Trinamool Congress Manipur Legislature gi luchingba opposition leader I Ibohalbina Paumi sing the Fondokre ngasi maki quarter da pangthokiba Paumi sing unabada imung manung gi awabada su party sina saruk yari haina Fondokhe nakalamromda Indo Myanmar border fencing asi sakana security fencing ni haiduna Manipur gi lamda changsinduna sambal khaji lagliba asida rajniti do sina amata oina punna Bharat Sarkar gi mafamda taksinanaba lawriba warep asida Trinamool Congress na sakotpaga loinana mapung fana saruk yari haike masida rajniti dol gi khenaba thamdana amata oina saruk yaminasi all political party gi mifamda lawkhiba warep sing adu Home Ministry amasung Bharat Sarkar gi makok thongba singda punna taksinsi haike masida rajniti dol adu ada khaidana ekoi pinamak koi gi boundary kannaba ekoi gi lam kannaba sangjim minaba sida lairiba rajniti gi dol khuding mangna mateng pangbiduna lai mateng pangbiduna hojiksu lairi akoi su pangjeri aduga masai sida sarkar paiba paida bahaiba thiba tawdana ekoi punamak ekoi gi lamsi kangadabani ekoi gi boundary si kangadabani amasung sayena na lairiba boundary gi phibam masi khangtok triba makai achumba ma khangtok triba makai boundary fencing asi khawale padabani haiba sarkar gi phireba sida ekoi shu chogachari Water Supply Division Maintenance Division number 1 PHED Manipur na konba mafam singda laiba ising sing season ariba miyoi singna English ni tarahumdoi taramari gi financial year gi manungda khazna thidok naba Water Supply Maintenance Division number 1 gi EE na khangalakli khazna thidok tabasing water connection kapagi thabak chatharagani hairi marathana tema break amamo break ki matungda amukana taram uchari Lupa crore nifu mangarom changna sangai festival nangnanaba lambi sembagi thabak chathari haina Works Minister Dr. Ratan Kumar na ngarang numidang Imphal West amadi Imphal East ki mafam singda lambi semliba sing yengsinbada haikre khongchat aduda PWD ki Chief Engineer Lokendro yauna atai mari leinaba engineer kya susar yaki Chief Minister gi akanba miyeng makhada chahi tarurom chatnanaba lambi sembagi thaba asi long term policy oina paikhatpani haike Nehru Yuba Kendra ki Foundation dega mari lenana imoinu nupi chakholup ngarang singjame chinga makhada hangdokpaga loinana tha ahom gi skill upgradation in role gold and jewelry program hawdokre hawdokpagi thoramda PHED Minister I Hemochandra Nehru Yuba Kendra Sangathan gi Vice Chairperson Kumari L Tilotama yauna mari lenabi sina saruyakhi tharongga mari lenana Tilotama na phongdokhibada sothana le horiba naha singbu semgotpagi pandamda Nehru Yuba Kendra linkakhibani nupi singbu chakhwat hanbana samas ama khotpa ngamgani haiki maroiba paw mukana pizari thum phanglaroi haiduna miyoi kyana mamal wangna thum leina kai amaroda thum ki awapa leita hana Minister Okendrona phondoroli meng tabiri bismo mukana krumjari